Manipur da laingak sem gani sem loy amadi sem lagana kanana Luchingba oiba yai haina matam kuina ngangna duna lakiba dunga side mayek sengba helakpaga loinana singzamai Asia-dagi BJP ki MLA Yumnam Khemchand bunga si BJP Manipur gi Legislature party gi leader oina Khankhre SKTV na New Delhi dagi fangba pau gi matungina aruba mifam ama pangthoknaba BJP ki central leader singna khangalakpagi matungina BJP Manipur Pradesh ke MLA sing amasung party asiga setminariba atopa party ki MLA sing tha asigi haukiba tang amada New Delhi da changnakibani masiga loinana BJP ki Luchingba Union Minister Amit Shah BJP ki National General Secretary Organization BL Santosh amasung party asigi North East ki coordinator Sambit Patrana ngasi nungthil pung ahum tarakpa matamdagi hauna New Delhi da leiba BJP ki Central Headquarters MLA sing amamamta oina unaduna wari sanaki madugi matung amuk hana MLA singa puna unaduna wari sanaraba matungda MLA Yumnam Khemchand bu BJP Manipur gi Legislature party ki leader oina khankibani hairi masiga loinana MLA Yumnam Khemchand bu anoba Manipur leingak ama semlakpada Chief Minister oiraba yana leire amadi lakliba numit nini humni asida Manipur gi anoba Chief Minister oina wasak loraba yai hairi Masigi mathakta Kangpok PAC dagi BJP ki MLA Nemcha Kipgen amasung NPF ki MLA amabu Deputy Chief Minister Singoina hapaga loinana Visnupur AC ki MLA Govindas Konthauzamda Home Minister gi form piraba yai hainasu pawasina makhatari ngasigi mifam aduda BJP Manipur Pradesh ki President A Sardasu Sarugya ki hairi ningsing bayabadi irang na sokhalaba state asida santi amasung tangdu laitaba purakna baloinana anoba lenga ka masem na ba oigani haiba wafamda haukiba chahi lising ani kun manga gi December ki tang 13 da BJP Manipur Pradesh ki MLA sing kauduna center ki BJP Luchingba singa wari sanakiba laikrabani Madugi matung chaliba tha asigi haukiba tang amada BJP Manipur Pradesh amasung chatminariba topa party ki MLA sing amuk hana kauduna ngasi mifam pangthokhibaga loinana state asida anoba political gi development asi lakhibani Panbayai hana Chief Minister oiramba hangang AC MLA N Virena haukiba chahi lising ani kun manga gi February gi tang mapanda Chief Minister from Thadokibadagi tha aduma ki tang 16 da Manipur da President's Rule thamlakhibani dubu chaliba tha asigi tang 19 da President's Rule thamlakpa chahi ama mapung faraga dabana madugi mamangda state asida miyam gi mihutna semba lenga khama thamhoba yabagi matam leisilaktabaga loinana akan mamong da BJP ki central leader singna honaduna lakhibani Amarom da lamdamasi miyamna social media platform sing da haukiba matam kayada state asida kanana anoba Chief Minister oigani haiba wafam da tongan bu wafam kaya fongdok na rakibani Delhi da laiba BJP ki office ta ngasi pung manga dagi haukiba mifam aduda Singjamai Assembly Constituency ki MLA Yumnam Khemchand bu BJP ki Legislature party ki Luchingba oina Khankhibani lonena masagi matungda kogi Visnupur Assembly Constituency ki MLA wariba Govindas puna Home Minister oinabagi aya bahari mifam aduda warip nakhi hari aduga kuki MLA singi maraktagi Kangpok P-dagi Nemcha Kipgen gi hariba MLA da Deputy Chief Minister gi pampigani aduga atopa Deputy Chief Minister amana nagagi MLA amada pigani hari dumakpu hodik fawbugi oina karamba naga MLA da Deputy Chief Minister ki pharmacy pi ki doribno habadu khangba ngamdre athuba matamda hoji Delhi da leiriba MLA sing party sigi Legislature party ki Luchingba Khemchand yauna thokla kanda hayenga traga hajiki manungda Chief Minister oina posak lagani haibagi wafam lakli khwaidagi maru oiribadi lakadoriba anoba lengak asida karamba MLA singna karamba political party ki chaminari haibadi BJP ki chaminari ba singdagi karamba minister sing oirakpa yabagi haibadi hoji fawbugi na haibagamdri ngasi chathaki mifam adu pung manga dei hawrga khogi pung 3 khar hen fawk chathaki aduga ihan hanbu oina hanagi Chief Minister Nongthongmom Biren ma ki gai thororo matungda MLA mathang thongdongna rakhi adubu hariba khogi mifam asi matangda MLA singda khoina wai sarama matamda wafam singasi hongdorakhibani SKTV News Program Janiba Khetri Mayum Khemchand Delhi